Maitegi khul nakna lambi semjilakle haibagi wahauda pukhau litan pokpida irang haurakre. Litan pokpida excavator sizinaduna miyamna lambi tawkhaikre. Imphal East District ki Sagolmang Police Station na kuanba pukhau litan pokpi maikega thangnaba chingkaklaga kuki singna lambi semjilakle. Maitai khul naksina lambi semjilakle haibagi wahauda pukhau litan pokpida miyamna irang haurakre. Thaudok adu ngasi ayuk pung 12 rom tarakpada thokibani. Phawlok nanaba miyamna thawrang tawnarakpada Labuka tainana laidiba chingi lambi semba urakpadagi miyamna manak nakpada laiba CRPF ki post satuna lambi semjilaklibasi thingnaba taksankhe pawasina makhatana hai maikai adomda lambi sembagi wafam amata laiti haina CRPF ki kangbuna miyam adu thajaba pikhe adumoinamak singkakliba adude yanaba ma laitri fauba makhatana thabak tawba yaroi haina thingkhre haina paudamkhe adubu miyam aduna CRPF ki personnel singna hairiba wafam sing adu thajakhide maduna maram oiraga Mapam aduda sangduna yengminarusi haina taksilakhe pawasina hai kuki khul maya nakna hojik maki matamda mangjong na paw pidana amasung section thawrang lakhatpa tawdana hektamak changsilubai basi chumloi haiduna yakhide matam ama launaraga changlaga yengminasi haina phongdorokhe miyam aduna manak nakpada khundariba kom phurupki miyoi singdasu chingkakpa amasung lambi semi hairibadu punna yengminarunaba hogdokhe adubu makhoidi yawba ngamloi haiduna laithorei haire Wahau adu dagi miyamna maruoiba lambi adu excavator sizinaduna tawkhairaga lambi phaunahankhidre maduna maram oiraga security force ngi chathok chasinda chawna khudong chadaba mayokna halle paw adu tabadagi maikei adomda Imphal East ki SP additional SP amasung SDO na chingbo officer sangsinduna miyamga wari sanari haire mitai amasung naga manipuri ne adubu kuki singdi manipuri natte foreigner ne historian Avijit Chavda Manipurda hojik oiriba phibam ase foreign invasion ki issue ne kuki sing manipuri nate manipur da hojik wariba phibam asi tasengna foreign invasion ki issue ni amade problem ni haina historian Avijit Chavda na phongdokre ANI news da piba interview amada saknairaba historian Avijit Chavda na hai manipur violence asi mitai amasung kuki ani gi marakta thokpa ethnic violence ne manipur da hojik khundari ba kanglu basi ahum ne ahan ba mitai ani suba naga aduga ahum suba kuki ne Maraksida majority wariba mitai furupna subnagi Imphal area da haivadi Manipur gi apunba pak chawba lamgi subnagi chada manga khaktada confine tawduna laivani aduga lemori bachangi saruk sing hill tribe sing na khundavane naga haina khangnari ba kanglu basi British na Christian dharma sandokpada singda khundari ba tongan ba tribe kanglup singbu punna naga haina khangna khivane kuki singju tongan ba tribe singi apunba maming amane Manipur isugi matangda aikhoina khangba yavadi Kanglup ahum laidiba asida haibadi mitai naga amasung kuki hairiba sing asida Manipuri hairiba si karamba kanglup no haibasene sahi lisingani henbagi puwari leijaba Manipur da palakhiba ningthoksing mitai ne malemda maming laidiba Manipuri classical dance asisu mitai gi ni aduga Manipuri language Manipuri lol hairiba asisu mitai gi lol ne maramasina asengba Manipuri hairaga di mitai ne adubu naga su mitai ga yamna nangnaba I mari leinabana naga su Manipuri ni adubu Kuki di Manipuri natte British record ki matungin na kumza 1950 gi census ta kuki gi missing asi matamadugi Manipuri apunba masingi chada makhaktani aduga kumza 1950 gi mamangda ding Manipur da kuki amata leiramde makhoi gi missing 0 ni haina su Avijit Chavda na phongdokhe mahakna hai kumza 1950 marfudraga mathoi gi Anglo Manipur war da British ki mateng pangduna mitai singi mathakta punishment piba ngamnaba British na makhoibu kuki Manipur da pusilakhiba ne lanfam adu da mitai British ki makhuta mai thekhe Manipur gi ningtamba mangkhe matam adu dagi hauna kuki sing Manipur da khunda laita ba khara haurakhe India na kumja 1958 da ningkha tamduna Manipur na India gi saruk ama oikhiba dagi makhata na kuki sing Manipur da sanglaba chahi asida masing khangdana changsilakhe ngasidi satellite mapping tawbada chingda kuki khul masing khangdana leiramba thengnare Kuki gi missing lising de hengat kray samna hairabada foreigner sing asina ngasidi Manipur tangkhai ama khopsinduna Manipur gi demography ama de akoiba gi phibam da choba safu ama pirakliba asina Manipur gi isu asigi hawrokpham ama ni haina su historian Avijit Chavda na makhata na phongdokhe kuki kanano haiba gi matang da palladuna mahagna hai kuki sing asi Burmese natte makhoi di North Burma natraga Yuan natraga China gi mafam khara da khunda ba tribe ne Hairiba mafam asidagi Burma gi border lansilaglaga Manipur da pusilakhiba ne changlakhiba ne makhoi gi marakta kharanasu makhoi di jiu ni haina claim tawjaba lai kuki singi lol culture ama de dharma Burma gi oidabana
makhoi Burmese nate haiba sisu asengba amane. Manipur da pusilakhiba matam aduda British na makhoi bu Christian dharma chalankiba ne. Matang sida aikhoina panba yabade. Bangladesh ke Prime Minister Sheikh Hasina na laibak aduda military coup tawduna mahakpu tanthoktringay gi matamda nongsup laibak na project ke haiduna Burma, India amasung Bangladesh ke lamkhai sing loksilaga Kuki singi oina Christian country ama semnaba thaurang tawre haina laukthokpa laikhre. Masisu Manipur gi issue amani haina historian Abhijit Chabdana ANI da makhata na phongdokhe. Anauba layeng makhal amana cancer naraba singi punsi sangdokhanba ngamlaga ne. Immunotherapy drug sizinaduna sathaba anauba layeng amagi matengna ngak amasung kokta cancer naraba miyoi singi punsi sangdokhanba ngamlagani haina thajanare. Hiram asigi matangda clinical trial sathabada miyamna kinariba cancer laina naraba miyoi singi punsi sangdokhanba ngamlagani haibagi khudam phangba ngamle. Sahi taruki mamangda cancer laina leire haina diagnose tawrabi nupi amada changyeng oina immunotherapy drug makhal ama thaba matamda nupi adu haujik phawba haksangi phibam phana hingba ngamle. Operation tawduna tumor lauthokraba matungda immunotherapy drug makhal adu thaduna changyeng tawkhibane. Haujik phawbagi oina miyoi adu amugana cancer laina nabagi khudam phangba ngamdre. Tongan ba cancer makhal kaya laibagi manungda kok amasung ngakta cancer naba haibasi layengbada khwaidagi luna thokpa amasung khudongchadaba laina amani haina launare. Haukiba chahi kunlom laina asina naraba miyoi sing layengbada ka hena khumang chawsinba ngamdana lakhe. Ayamba matamda kok amasung ngakta cancer naraba miyoi sing chahi mangagi manungda sikhiba ngakta ne. BBC gi report amagi matungin masagi chahi 38 surabi nupi ama chahi mangagi mamangda cancer nare haiba khangba ngamkhe. Hairiba nupi adu operation tawduna tumor lauthoktunna immunotherapy drug makhal ama thaba matamda haksangi phibam phana lairi amasung matung tarakpada thoidokna khudong thiningai oidre haina doctor singna phongdokle. Cancer layengi matangda thijin humjin bagi thabak sathariba United Kingdom gi professor Kevin Harrington hai miyoi bagi immune system apangal kangkhadananaba immunotherapy drug makhal ama thabada immunity ki kangkhalaktuna cancer mayok naba ngami haiba chapchana khangle. Matung tarakpada cancer na naraba miyoi kaya gi punsi kanba ngamlagani haibagi thajaba leire. Ayamba matamda cancer patient layengbada sel ka hena changbaga loinana anaba miyoi adugi punsi kanba ngamde. Anauba matamgi afaba hidak langtha kaya thaduna matam khara punsi sangdokhanba ngamlabasu cancer patient ayamba matam kuina punsiba ngamde. Haujiki anauba immunotherapy drug ama thengnarabanina cancer patient singi punsi kanba ngamlagani haina thijin humjin bagi kangbu aduda saruk yakhiba London gi Institute of Cancer Research ki report amana phongdokle. United States ki researcher singna thijinbada cancer layeng nabagi anauba pambai ama thengnare. Infrared LED light na tin oxide ki nanoscopic fox ka yanaraga cancer cell sing hatokpaga loinana atai normal cell sing da akaiba mata thokandana ba thawrang laukhatle haire. Anauba technique asigi matungin na light sizinaduna maisa piraga tumor cell sing amangata thokangadabani haire.